ꯑꯍꯥꯟꯕꯗ ꯋꯥꯡꯊꯣꯏꯔꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯑꯅꯤꯁꯨꯕꯗ ꯊꯥꯖꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗꯤ ꯖꯣꯟ ꯆꯦꯞꯇꯔ 12 ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯊꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯔꯤꯁꯤꯁꯤꯡꯒꯤ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯁꯤꯅꯥꯒꯣꯒꯇꯒꯤ ꯇꯥꯟꯊꯣꯛꯇꯅꯅꯕ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯣꯡꯅ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯊꯥꯒꯠꯄꯗꯒꯤ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯄꯗ 92 94 ꯑꯁꯤꯅꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯇꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯑꯩꯒꯤ ꯊꯤꯝ ꯑꯩꯒꯤ ꯍꯤꯔꯝꯗꯤ ꯍꯧꯖꯤꯛ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯑꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯗ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯟꯗ꯭ꯔꯤꯉꯩꯗ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯪꯖꯔꯛꯄ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯕ ꯋꯥꯍꯪ ꯑꯃꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯨꯝꯕꯤꯕ ꯄꯥꯎꯈꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯏꯁꯣꯔꯗꯤ ꯅꯣꯂꯨꯛꯄꯅꯤ ꯅꯣꯂꯨꯛꯄꯅ ꯊꯜꯂꯕꯅꯤ ꯅꯣꯂꯨꯛꯄ ꯂꯤꯆꯠꯅ ꯌꯣꯝꯂꯕꯅꯤ ꯍꯝꯕꯜ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯆꯥꯎꯕ ꯃꯒꯨꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯝꯕꯜ ꯍꯥꯏꯕ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯋꯥꯏꯒꯤ ꯃꯍꯩ ꯃꯥꯄꯟꯗ ꯌꯥꯎꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯪꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯏꯆꯥꯅꯨꯄꯥ ꯍꯝꯕꯜ ꯍꯥꯏꯕꯁꯦ ꯊꯋꯥꯏꯒꯤ ꯃꯍꯩ ꯃꯥꯄꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯕꯒꯤ ꯃꯔꯝꯗꯤ ꯍꯝꯕꯜ ꯍꯥꯏꯕꯁꯤꯗꯤ ꯐꯖꯅ ꯈꯣꯏꯗꯣꯛꯂꯕ ꯑꯅꯦꯝꯕ ꯊꯃꯣꯏ ꯈꯣꯏꯗꯣꯛꯂꯕ ꯂꯧꯕꯨꯛ ꯑꯃꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯔꯤꯕ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯂꯩꯍꯥꯎ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯜ ꯑꯩ ꯍꯥꯏꯕꯗꯣ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯒꯨꯝꯅ ꯃꯗꯨꯗ ꯇꯥꯍꯜꯂꯒ ꯃꯗꯨꯗ ꯐꯨꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯨ ꯄꯣꯛꯈꯥꯏꯅꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯄ ꯀꯧꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯆꯨꯊꯔꯤꯕ ꯅꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯒ꯭ꯔꯦꯁ ꯀꯧꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯆꯥꯎꯊꯣꯛꯄꯁꯤꯡꯕꯨ ꯊꯤꯡꯉꯤ ꯅꯣꯂꯨꯛꯄꯁꯤꯡꯗ ꯊꯧꯖꯥꯜ ꯄꯤꯕꯤ ꯊꯧꯖꯥꯜ ꯀꯗꯥꯏꯗ ꯄꯤꯔꯤꯕꯅꯣ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯊꯤꯅꯤꯡꯂꯕꯗꯤ ꯅꯣꯂꯨꯛꯂꯕ ꯊꯃꯣꯏ ꯑꯗꯨꯗ ꯀꯨꯝꯕꯤ ꯀꯥꯂꯦꯟ ナꯏꯗꯅ ꯑꯗꯨꯝ ꯍꯩꯊꯗꯨꯅ ꯊꯧꯖꯥꯜꯒꯤ ꯅꯣꯡ ꯑꯗꯨ ꯆꯨꯊꯒꯅꯤ ꯅꯣꯂꯨꯛꯂꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯣꯂꯨꯛꯂꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯅ ꯐꯨꯝꯈ꯭ꯔꯕ ꯑꯩ ꯍꯥꯏꯕ ꯑꯩꯗꯣ ꯃꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜꯒꯤ ꯅꯣꯂꯤꯛꯅ ꯈꯤꯛꯂꯒ ꯃꯇꯣꯝ ꯆꯣꯡꯂꯒ ꯄꯣꯛꯈꯥꯏꯔꯒ ꯍꯧꯔꯛꯂꯤꯕ ꯑꯅꯧꯕ ꯑꯩ ꯑꯗꯣ ꯑꯩ ꯀꯧꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯜꯂꯛꯄ ꯃꯍꯩ ꯃꯥꯄꯟꯗꯣ ꯊꯋꯥꯏꯒꯤ ꯃꯍꯩꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯂꯨꯛꯄꯁꯤꯅ ꯅꯪꯒꯤ ꯄꯣꯛꯈꯥꯏꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯅꯕ ꯂꯩꯍꯥꯎ ꯆꯦꯟꯕ ꯂꯧꯕꯨꯛ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯦ ꯊꯋꯥꯏꯒꯤ ꯃꯍꯩ ꯃꯥꯄꯟꯗ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯇꯥꯛꯄꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯟꯁꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯣꯂꯨꯛꯅ ꯄꯥꯏꯈꯠꯁꯤ ꯀ꯭ꯔꯣꯁꯇꯒꯤꯅ ꯁꯟꯁꯪꯗꯒꯤꯅ ꯀ꯭ꯔꯣꯁ ꯐꯥꯎꯕ ꯅꯣꯂꯨꯛꯅ ꯍꯧꯈ꯭ꯔꯕ ꯏꯕꯨꯡꯉꯣꯗꯣ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯈꯤ ꯂꯩꯇꯣꯟ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯅꯕ ꯈꯨ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯈꯨꯔꯨꯝꯅꯕꯅꯤ ꯏꯁꯣꯔꯅ ꯊꯥꯡꯒꯠꯄꯤꯅꯅꯕꯒꯤꯗꯃꯛ ꯊꯧꯖꯥꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡ ꯑꯣꯏꯅ ꯆꯨꯊꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯒ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯑꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤꯗ ꯕꯤꯁꯣꯏꯁꯤꯗ ꯇꯦꯜꯂꯞꯅ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡꯁꯦ ꯀꯗꯥꯏꯕꯨ ꯀꯧꯏ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯖꯅ ꯈꯣꯏꯗꯣꯛꯂꯕ ꯂꯧꯕꯨꯛ ꯑꯃꯗ ꯊꯋꯥꯏ ꯌꯥꯎꯅ ꯀꯥꯡꯈꯨꯜ ꯅꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯃꯔꯨ ꯈꯔ ꯊꯥꯖꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯨ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯡꯁꯤꯅ ꯐꯖꯅ ꯈꯣꯠꯆꯤꯟꯕꯤꯕ ꯃꯇꯝꯗ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯄꯥꯛꯄ ꯑꯃꯅ ꯃꯔꯨꯗꯨꯒꯤ ꯃꯊꯛꯇ ꯅꯟꯁꯤꯟꯕꯤꯔꯒ ꯊꯝꯈ꯭ꯔꯕ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯦ ꯃꯇꯣꯟ ꯆꯣꯡꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯆꯦꯒꯥꯏ ꯃꯆꯦꯠ ꯑꯗꯨꯅ ꯃꯔꯨꯗꯨꯒꯤ ꯃꯊꯛꯇ ꯅꯟꯁꯜꯂꯒ ꯊꯝꯕꯤꯕꯅꯤꯅ ꯃꯌꯣꯜ ꯑꯗꯨ ꯐꯥꯎꯒꯠꯂꯒ
ꯊꯤꯡꯒꯠꯂꯛꯄ ꯉꯝꯗꯕꯗꯒꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯀꯪꯉꯒ ꯆꯦꯒꯥꯏꯅ ꯅꯝꯁꯤꯟꯕꯤꯔꯒ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯂꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯩꯗꯧꯉꯩꯗꯁꯨ ꯄꯥꯝꯕꯤ ꯑꯗꯨꯅ ꯂꯩꯃꯥꯏꯒꯤ ꯃꯊꯛꯇ ꯃꯌꯣꯜ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯄ ꯉꯝꯗꯕꯒꯨꯝ ꯆꯦꯒꯥꯏ ꯑꯗꯨꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯈꯤꯕꯒꯨꯝ ꯊꯥꯖꯕ ꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯀꯔꯤ ꯃꯔꯝꯒꯤ ꯃꯤꯌꯥꯝꯗ ꯑꯔꯣꯟꯕ ꯁꯦꯕꯣꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯔꯕꯗꯤ ꯁꯤꯅꯥꯒꯣꯒꯇꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯇꯅꯅꯕ ꯁꯤꯅꯥꯒꯣग ꯍꯥꯏꯕꯁꯤ ꯙꯔꯃꯒꯤ ꯇꯝꯐꯝꯅꯤ ꯃꯈꯣꯏꯒꯤ ꯙꯔꯃ ꯑꯗꯨꯁꯨ ꯌꯥꯎꯅꯤꯡꯕ ꯖꯤꯁꯨꯁꯨ ꯅꯤꯡꯅꯤꯡꯕ ꯃꯔꯝ ꯑꯗꯨꯅ ꯙꯔꯃ ꯑꯗꯨꯒ ꯖꯤꯁꯨꯒ ꯄ꯭ꯂꯁ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯣꯛꯀꯗꯕ ꯑꯣꯞꯁꯟ ꯂꯩꯇꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯃꯤꯅ ꯊꯥꯒꯠꯄ ꯄꯥꯝꯕ ꯏꯁꯣꯔꯗ ꯊꯥꯒꯠꯄꯤꯕꯗꯒꯤ ꯃꯤꯅ ꯊꯥꯒꯠꯄ ꯍꯦꯟꯅ ꯄꯥꯝꯕ ꯑꯁꯤꯅ ꯄꯣꯏꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡꯕꯨ ꯀꯤꯕꯁꯤ ꯄꯣꯏꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯏꯖꯠ ꯊꯥꯒꯠꯄꯤꯕ ꯄꯥꯝꯕ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯩꯗꯧꯉꯩꯗꯁꯨ ꯐꯣꯡꯗꯣꯛꯂꯒ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯑꯁꯤꯕꯨ ꯀꯧꯏ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯍꯥꯏꯕꯁꯦ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯀꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯖꯣꯟ ꯆꯦꯞꯇꯔ 12 verse 42-43 ꯗ ꯎꯒꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯀꯗꯥꯏꯕꯨ ꯀꯧꯏ ꯑꯊꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯝꯃꯤ ꯉꯁꯥꯏ ꯑꯩꯅ ꯄꯥꯖꯈꯤꯕꯗꯣ ꯑꯊꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯥꯎꯕꯗ ꯖꯤꯁꯨ ꯑꯁꯦ ꯃꯤ ꯀꯌꯥꯅ ꯊꯥꯖꯩꯌꯦꯕ ꯕꯠ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏ ꯉꯝꯗ꯭ꯔꯤꯗꯤ ꯕꯤꯀꯣꯁ ꯑꯣꯐ ꯗ ꯐꯔꯤꯁꯤꯁꯤꯡ ꯑꯗꯨ ꯀꯤꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯃꯤꯅ ꯊꯥꯒꯠꯄ ꯄꯥꯝꯕ ꯏꯁꯣꯔꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯁꯤꯅꯥꯒꯣꯒꯇꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯔꯤꯂꯤꯖꯟꯗꯁꯨ ꯌꯥꯎꯅꯤꯡꯕ ꯖꯤꯁꯨꯁꯨ ꯅꯤꯡꯅꯤꯡꯕ ꯃꯔꯝ ꯑꯗꯨꯅ ꯁꯤꯅꯥꯒꯣꯒꯇꯒꯤ ꯊꯥꯗꯠꯅꯕ ꯑꯁꯤꯁꯨ ꯃꯈꯣꯏ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯁꯦ ꯃꯇꯣꯟ ꯆꯣꯡꯈꯠꯂꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯆꯦꯒꯥꯏ ꯃꯆꯦꯠꯅ ꯅꯟꯁꯟ ꯊꯝꯕꯤꯈ꯭ꯔꯕ ꯃꯔꯨ ꯑꯃꯒꯤ ꯄꯥꯟꯗꯝꯅꯤ ꯃꯁꯤꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯤ ꯐꯤꯕꯝ ꯃꯈꯣꯏ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯁꯤꯡ ꯅꯥꯏꯗ꯭ꯔꯕ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐ ꯑꯃꯁꯨꯡ ꯅꯤꯀꯣꯗꯤꯃꯁ ꯀꯧꯕ ꯇꯥꯡꯂꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯪꯗꯤ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯩ ꯌꯥꯟꯗꯨꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯈꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯤ ꯚꯔꯁ ꯑꯣꯏꯔꯤꯕ ꯖꯣꯟ ꯆꯦꯞꯇꯔ 3 verse 16 ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤꯄꯥꯗꯨ ꯄꯤꯕꯤꯔꯦ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯅꯅꯕꯅꯤ ꯍꯥꯏꯔꯤꯕ ꯖꯣꯟ ꯆꯦꯞꯇꯔ 3:16 ꯑꯁꯦ ꯕꯥꯏꯕꯜꯒꯤ ꯀꯤ ꯚꯔꯁꯅꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯥꯔꯊ ꯑꯗꯨ ꯌꯥꯎꯔꯕ ꯄꯔꯐꯦꯛ ꯚꯔꯁ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜ ꯚꯔꯁ ꯑꯁꯦ ꯕꯥꯏꯕꯜꯗ ꯀꯔꯝ ꯍꯥꯏꯅ ꯌꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯀꯣꯗꯤꯃꯁꯇꯒꯤ ꯌꯥꯎꯔꯛꯈꯤꯕꯅꯤ ꯅꯤꯀꯣꯗꯤꯃꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯐꯔꯤꯁꯤꯁꯤꯡꯒꯤ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯅꯤ ꯆꯪꯈꯣꯜꯂꯕ ꯃꯤꯅꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯅ ꯊꯜꯂꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯌꯥꯎꯔꯤꯕ ꯑꯃꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯁꯤꯅꯥꯒꯣꯒꯇ ꯀꯄꯔꯅꯥꯎꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯛ ꯍꯦꯛ ꯄꯥꯎ ꯁꯟꯗꯣꯛꯄ ꯇꯠꯇꯅ ꯇꯥꯔꯦ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯥꯏ ꯃꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯉꯛꯄ ꯏꯁꯣꯔꯗꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯖꯤꯁꯨꯗꯩ ꯇꯥꯖꯕꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯤꯕꯁꯦ ꯏꯕꯨꯡꯉꯣꯗꯒꯤ ꯂꯣꯟꯅ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯅ ꯃꯥ ꯂꯦꯞꯈꯤ ꯃꯥ ꯆꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯊꯥꯕ ꯑꯗꯨꯝ ꯌꯥꯏ ꯑꯦꯁꯤꯁꯇꯦꯟ ꯑꯗꯣ ꯊꯥꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯍꯪꯃꯨꯠꯆꯣ ꯍꯥꯏꯕꯗ ꯖꯤꯁꯨꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯋꯥꯗꯣ ꯂꯤꯛ ꯑꯣꯏꯈꯤꯗꯨꯅ ꯌꯥ ꯂꯥꯎꯅꯔꯛꯇꯨꯅ ꯃꯥꯒꯤ ꯏꯖꯠ ꯃꯥꯡꯈꯤꯅꯤ ꯐꯔꯤꯁꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯤꯕꯗꯒꯤ ꯃꯁꯥꯃꯛꯅ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯆꯤꯛꯄ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯤꯁꯤꯡꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣꯗ ꯂꯣꯟꯅ ꯃꯥꯅ ꯈꯪꯗꯕ ꯌꯥꯗꯕ ꯍꯤꯔꯝ ꯈꯔ ꯃꯗꯨꯃꯛ ꯈꯪꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯅꯤꯡꯂꯦꯁ ꯑꯣꯏꯒꯗꯕ ꯃꯔꯝꯅ ꯍꯪꯂꯒꯦ ꯍꯥꯏꯅ ꯅꯤꯀꯣꯗꯤꯝꯅ ꯂꯦꯞꯆꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯆꯤꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯅꯤꯀꯣꯗꯤꯝꯅ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯈꯨꯅꯤꯡ ꯀꯥꯡꯅ ꯏꯕꯨꯡꯉꯣꯒꯤ ꯂꯩꯐꯝ ꯊꯤꯔꯛꯂꯦ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯂꯩ ꯏꯕꯨꯡꯉꯣꯒꯤ ꯊꯣꯡ ꯑꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯂꯣꯟꯁꯤꯟꯗꯦ
इबुंगोगी थोंग कैदोंगदसु थिंगदुना थमदे अहिंग चुप्पा हांगदुना लई इबुंगोना प्रार्थना तौदुना लई खंगौदना निकोदिमस चंगलखी इबुंगो जीसु क्रिस्तना हराउना माबु साउबगी महुत्ता मतम चादुना लाई करिगिनो होजिक पोथाबो मतमनि खंगद्रा नंदि गुरु मो ओइरगा करिगी किरिनो हाइबुन सिंबु वाहंग कया हंगफम थोकलबनी अइखोय ओइरबदी हंगदोरिबनी अदुबु इबुंगो जीसुना वाहंग अमता हंगदे फमो फमो हाइना नुंगाइना नुंसीना माबु बोल पिबिखी निकोदिमगी निंगबा थुंजरे थमोइदा लेबा पुमनमु पेन हंगजरगे हाइना लेपले निकोदिमना हाइबा हौरखी रबी अइखोइना इबुंगो नाहकसे ईश्वरदगी लाकपनी हाइबा खंगी जॉन चैप्टर 3 verse 2 इबुंगो अइखोइना नंगसे ईश्वरदगी लाकपनी हाइबा खंगी अइखोइना हाइ अइना हाइदे फरीसी खुदिमक सनहेड्रिन की मी खुदिमक जीसु ईश्वर की मचानी ईश्वर की लाकपनी हाइबसे खंगी हाइबसे निकोदिमस न साखी पीकी मरमदी ईश्वर बुंगोना नहाक लोइना बिद्रबदी नंगना तौरिबा थबुकसिंग से तौब ngamba लेरोय चुमनी इस्राएल की गुरु ओइबा मरमना इबुंगो जीसु क्रिस्तना निकोदिम द ममो नोकलगा हाइबीकी नौन पोकपा हाइबसे नत्तना सरगलेबा से उब फंगलोय चंगबा फंगलोय है अवांगबा थाकी मही हैरब लेंगा शासन पाइबा याउरिबनी हाइदुना इबुंगो जीसु क्रिस्तना नौन पोपगी परासे मंगोंदा तंबीखी अदुबु निकोदिम धर्म की लुचिंगबा ओइरबसु धर्म शास्त्र खंगबा ओइरबसु लेंगाकपा ओइरबसु मादी अंगांगुंबनी करीमतसु खंगदे नौन पोकपा करीनो खंगदे यामना नोकनिंगबा मओंगदुदा अहिंग अदुदा महाना कना लेते मतागुम आई हौजी क्रमानी इमागे पुंगदु चंग पोकदोइनो हाइना हंकी इबुंगो जीसुना नोखी इबुंगोना हाइकी निकोदिम नंदी धर्म की गुरु ओइरगा अदु फाव खंगद्रबरा फरे फरे नंगना खंग ngамद्रबनिना आई खरा सिंप्लीफाई तौरगे को खरा लाइना आई हाइरगे मौसिना लमहांगदा लिन अदुबु थांगतपगुम मीगी मचानिपा अदुबु थांगतप तारे जीसुना मुक्सो हाइबिकी ईश्वरना ताइबंग पानबबो असुकी मतिक नुक्सीबिरे हाइबदी बुंगो मागी अमत ngairba मचानिपा अदुबु पिबिरे मचानिपा अदुबु थाजब खुदिंग न मांगदुना लोंबा नाइदबा हिंगबा फंगननबनी निकोदिम ज्ञान तारब्रा नंग यामना लाइथोकना हाइरबनी खंगद्रबदी अमुक आई संदोकना ताकी निकोदिम ईश्वरना नाहकु यामना नुक्सीबिरे हाइबदी बुंगो माकी अमत ngairba मचानिपा आइबु नंगी दम क्रॉस सीननबा नंगुमलबा पापी खुदिंगमकी दम उसिल ओइनबा आइबु थाबिरे मौसीना लमजाउदो लिलंदो थागतपगुमना आइबुसु क्रॉस मथक्ता थांगतप तारे नावना ngasi अरोनब सेबोक ओइदुना मी कीदुना लेरिबसे आइबु क्रॉस थांगतखिबा नुमित अदुददी नंग फोंगना थोलक्तुना ने मी सिंग ममांगदा निंगथौगी ममांगदा कीबा लेतना नंग आइबु कनबीबा मपुनी हाइना लौसलुको अदु ओइरबदी नाहक हिंगबा फंगनी आई ताइबंग पानबगी मंगानी अदु मी सिंगना मंगाल तुगी मनाक्ता लागते अमंबबु हेना पामले ईश्वर नाइबु थाबिरकलबनी आई असिनतना अरान खुबंगी लंबी लेते आई असिनंगी दमक अमसुंग पापी सिंगी दमक सीबा लाकलबनी आई असिन कोगी रेंसम थादोकमल ओइना थवाई पीबा लाकपनी हाइबसे मयक सेंगना अहिंग अदुदा निकोदिमदा ताकपीखी निकोदिमना वाहई मत खुमदे थमोइदा मागी पुंसीगी मरमदो वाखल खंदुना लेरमी कपनिंगाई लेत्रबो वाहई सिंगदो से न बिख्यारी अमना लन हापीबा मतमदा फिजी दे योमगा किसी किसनबगुम जॉन 3:16 अमसुंग जॉन 3:14 मौसीना लमजाउदा लिनदु थांगतपगुमना जीसु क्रॉस थांगतपा हाइबसे मसी कैदोंगै थोकदगे नुमित अदुदमा अफोंग सेबोक ओइरगे हाइना खनकी जॉन 3:16 नुंसी मल्लदुना निकोदिम कौबा आइगिदमक ईश्वरना माबु थाबिरकपनि हाइबसिसु अहिंग अदुदा खंगजकी मरमदुना जॉन 3:16 असे सेबो कनादसु जीसुना हाइकिदे ममल तांगलब की वर्स ओइरिबा ख्वाइदगी मरु ओइबा वर्स असे सुपनगी अहिंग अदुदा मिसिक मिराउ खोल ताद्रबा सेबोकसिंगना तुमख्रबा मतम ताइबंग मी अमतना मखोइगी वारी ताद्रबा मतमदा
तांगलबा वर्स असे निकोदिमस ता हाइखिबनी निकोदिमस की चिंबाल ना जॉन 3:16 असे कनादा सु हाइदोखिबा लेते इबुंगो जिसु क्रिस्टन सु मी सिंगदा अमहन मसिगी वर्स असे हाइखिबसु लेते अदुगा महान सेबोक सिंगदसु निकोदिमस लाक्लमी आइना सुमाइना ताकपीकी हाइबसु हाइखिबसु लेते अदु ओइरबदी मरुप सिंग निकोदिमस की खोंचत असे ममल यामलबा खोंचतनी जॉन 3:16 असे कनामतनसु ताखिदबा जिसुनसु हाइदोखिदबा निकोदिमसनसु हाइदोखिदबा मी कनासु खंखिदबा सेबोक सिंसु यावखिदबा अदु ओइरदी करम हाइना बाइबल सिदा यावरमलिबनो जॉन 3:16 से नक्त्रा बाइबल अमेजिंग फैक्ट नि अखोय लोइना मुंगना खंगी हंगलोरबदी बजा जोहाना ताहोबगी इरमलिबने हाइरकनी चुम्मी ककनिंगाय लेत्रबो वाफमनी जोहना ताहोबगी मा ngamiबनी इहौरिबनी नौन पोप जॉन चैप्टर 3 से जॉन मसामंगना फकलांगी वांगमदा कनागुंबा मन इबुंगोग वारी साब ताबदा मिसेन खांगदुना तुमथरुरबो ममित अदो हौगतजरगा खुनिंग कांगना लेपचरे हारगा फकलांग अदुना मना नाम थमजरे हारगा साखिबो वारी अदो अवाब खांजरे हारगा मिसेन खांजरगा हौबदगी लोइबो फावबा तारगा थमोइनुंदा चेतना जोहना थमज हौबनी सेबोक सिंगुमना तुमदुना लेरमलाबदी जॉन 3:16 से सुयाव यावरमलारोय बाइबल सिदा मरुप सिंग मिसेन खांबगी कानबनी निकोदिमसना लाखिबा अहिंग अदो अंगकपनी थौजालगी ब्लेसेड नाइट अमनी ख्वाइदगी सेंगना निकोदिमदा ताकपीखिबने नौना पोपगी मतांग ताइबुंग पांगी मंगान माना सिबिगदबा पुमनमक अहिंग अदुदा मयेक सेंगना तंबीखि नुंगसिरबा मरुप सिंग जोहन करीगिदमकता ईश्वर की वाहे अदु मिसेन खांगदुना वारबा मागी हक्चांग अदुना तुमनिंगबना मसादु लुमथरलदुना चिंगलबा मतमता मिसेन खांगा अहिंग अदुदा माना वाही ताजे होबगी मरमदी करीगिनो हारदी मैथ्यू चैप्टर 4 की 4 दा मियोय बदी तन खक्तनी हिंगलरोय अदुबु ईश्वर की चिंदगी थोलकपा वाही खुदिंगमंगना हिंगनी हाइबसे जोहन की पुंसीदा चेतना थमजबा मागी बाइबल वर्सनी मरमदुना इबुंगोनबु वा nganggani hairabadi sebok singna tungda leirabsu mana kalna kalaga chatlaga ibungogi manakta phamjei phambana su pendraduna ibungogi thabakta ngajari hairaga nakna wahi sing se tai maramdi ishorgi thawaina shastra se inanaba thawaya sengbana magi thamoi hangdok piduna wahi khutingmak ase semikalan kama phawba tahounaba ishorna mangonda thabak tawbibagi maramdani maramaduna जोहन की ममिंगबु ईश्वर की थबाक ngaaba maramaduna ईश्वर नुंसीबीबा सेबोक हाइदना मागी ममिंग से थोली इबुंगोना नुंसीबा सेबोक हाइना मागी टाइटल से फमजकी करी मरुंगी मान ममांग दा ngathadu दुना फमजरीबनो हाइरबदी वाही दो ताजनबनी वाही खुदिम मान थवायाउन ताजकी आइकी मरुप सिंह थवायाउन मान ताहोबगी मरमना जॉन चैप्टर 3:16 न से अफुबो पाउदा हप्सन होबनी थवा यावना ताब मरमना जॉन 3:16 ग चप मानब फर्स्ट जॉन 4 की 9 असीमसु माउना अमुक बाइबल वर्स अनि से पल्लमी असि नतना अतोप परफेक्ट वर्स अमता इबुंगो जिसु ख्रिस्ट मसा मंगनसु जॉन 3:16 गुमना परफेक्ट ओइबा वर्स असे चप मानब मीनिंग दा अमुक हन गॉस्पेल दा सेबोक्सिंग दा हाइरमते अदोमना खनबा याय याम याविदा जॉन 3:16 ग रेफरेंस यामन यस यामनी यावी अदुसु पार्सल ओइना पार्सली पार्टली हाफली तंखाई ओइना हाइबदी मदु फ्रेस ओइना मतेक मतेक लोइन यावे आइबु थारकले थाजो मिनि हिंगनी आइबु थाजरो मिदु लोमना आइदु हिंगनी ईश्वरना मचान पापी बिरे थाजरबदी हिंगनी असंबदी लोइन यावे अदुबो ईश्वरना ताइबंग पानबो असक्ति मतेक नुंसी बिरे मचानिपादु थाबिरे मचानिपादु थाजब मी खुदिंगमंगना लोम्बा नाइदना हिंब फंगनी हैबा परफेक्ट ओइबा कीवर्ड्स हाइबगी अर्थ परफेक्ट असि ओइबसे अमुक हना हाइकिप लेते तांगनबा वर्सिंग असे जोहन मिशन खांजबदगी गॉस्पेल की मनुंगी याहोबने मथंगी पॉइंट अदुदी अरोनबा सेबोक्सिंगना करंबा अरोनबा थौरांग तौई हाइबसिगी मतांगदा येमिनसी अरोनबा सेबोक्सिंग असे कयामुक अवाब खांगबगे अरोनबा सेबोक ओइजरुबगी मैचाक असे करिनो अमुक्तंग अखोय समलपने येमिनसी अदुगा मखोयना अरोनबा सेबोक ओइबा मतमदा करी करी थौरांग तौसल होबगे हाइबसि मतंगा बाइबल्स देगे हाइजनिंग मसे मियोयबने तत्तना हेक
कोथोगा लोइन पुथोक्तना नैनब पोसक कया ओइते अरोनब सेबोक हायरबदि बाइबल दा जोसेफ ऑफ अरिमाथिया अनीसुबदा निकोडिमस असिबु खंगनै जोसेफ ऑफ अरिमाथिया से ग्रेट काउंसिल नि सनहेड्रिन की मेंबर नि मागिना खुनबा अमसुंग धर्म चेनब मीनी अवांग थाकी मीनी लुक चैप्टर 23 वर्स 50 दे यावी महांग निंथौ लेबाक ngairiba मीनी मार्क चैप्टर 15 वर्स 43 दे यावी महांग जिसुबु थाजै अदुबु थौना लेतब मरमना अरोनब सेबोक ओइना मैचाक खांगदुना कुइना लेजरलबा मी अमनी अनीसुबदा निकोडिमस जोसेफ अरिमथिया की जोसेफ का चप माने मार्क्सु सनहेड्रिन की मेंबर अमनी की बाहायबसिन थौना पुंब मांगन खिदुना यामन कुइना अरोनब सेबोक ओइरकलबनी मखोय अनी की अरोनब सेबोक ओइरुबगी अवाब थमोय मैचाक अदु येंमिनसि मरुपसिंग इबुंगो जिसुबु लुचिंगबसिंगना मराल पिसिनदुना कॉन्स्पायर तौरगा फाननब सरौ सिनबा मरान सिननब सरौ सिनबा खुदिमक सनहेड्रिन की कांबु खुदिमकना खनरिबा प्लान खुदिमक निकोडिमस अमसुंग जोसेफ मखोय अनीना लोइना ताई लोइना खंगे अदुबु लुक चैप्टर 23 वर्स 51 असी येंबा कांदा जोसेफ ऑफ अरिमथियादी अरिमथिया की जोसेफ नदी कैदौंगैदसु मखोय सरौ सिनबा दु यानिंगदे हाइबसि उते सपोर्ट तौते अदुबु मखोय अनीना जिसुबु अदुमायना मरान सिगनु माबु कैदौबगी फादोइनो महापु कैदौबगी हाटकदोरिनो हाइदुना हाइनिंग बलेरबसु माया काथोक्तुना वा नाना वा ngange तोरपदे इसिंग थटि हाइबगुम मखोय कीब कौबसना थटकिदुना वाहिमदसु हाइब ngamखिदे अदुबु जोसेफ माना लोना थौरांग कया तौननबा इबुंगोगी दमक नोमदि फोंदोक्के हाइदुना वारेप लौरगा करिगुंबा खरदि थौरांग तौदुना लेरिङै मिको निकोडिमसु माना तौगदबा थबक खरदि इबुंगोगी दमक फोंदोक्पा निमित्ता थौरांग तौजगे हाइदुना अरोनबा सेबोकसिंगी थौरांग तौबदो अखोयना बाइबल उबु फंगे मखोय तुमिन्ना लेबदि नते वा ngangrabasु मदुनी ngasi अखोयना तमजगदोरिबस निकोडिमसना नोमदि खांगबा ngamdraduna सनहेड्रिन की मी थारे हारगा जीसु फारगा परो हाइदुना याथंग पीखि मतम अदुदा खंगहौदना अकीब लेतना निकोडिमसना मया काथोक्तुना वाहे खरा हाइबा हौखि मी एमबु मागी वा करिनो माना ngang करिनो ताद्रिङै माना तौरिबदो करिनो खंद्रिङै अखोयना वायन अखोयगी वायन याथंग मापु वायन तौब्रा मदु जॉन चैप्टर 7 की वर्स 50 51 दा उगन मतम अदुदा सनहेड्रिन की मी सिंग अदुना हाइरखि खंदुने येंगु गलिंदगी ईश्वरगी वा ताथोक्पा मी कना लै निकोडिमस अमुक हन मखा तान खुंखिद अदुबु अरोनब सेबोक ओइरिबा पुमनमकना मांगख्रगा निकोडिमस अमसुंग जोसेफना अफोंब सेबोक ओइना सीबकीदना थोलप ngamखिबगी मरमदि अरोनब सेबोक सिंगदि थौरांग यावदे अदुबु मबानिदि अरोनब सेबोक ओइरिङेदा फोंदोक्पा निमित्ता तौगदब थबकसिंग लोइन सेम साबा लोइसिल हौरे मरुपसिंग अरोनब सेबोक ओइना निकोडिमस अमसुंग जोसेफना पाइखटखिबा थौरांग अदु येंमिनसि जिसुना यामना ngana कपरनाउम की सिनागोगता मियाम तिनबा मफमदा फोंगना लाउथोखि करी हाइना लाउथोखि अइगी ई थकपा अइगी हक्सांग अदु चारबा मीना लोंबा नाइदबा हिंबा पुंसी फंगी हाइबसे हाइदोखि अइ सरगदगी कुमथरकपा नखोई चानबा तलनी अइगी ई असे नखोइना थकनबनी जॉन चैप्टर 6 ता मतमदुद मीसिंग मसी अरुबा वानी कनाना खंगबा ngamgadaba वानो सिदि कनाना मसी खंगदोरिबनो मसी अरुबनी हायरगा मी खुदिंगमगना अरोनबा सेबोकसिंगसु माबु थाजरंबा अफोंबा सेबोकसिंगसु पुमनमगना माबु थादोगा जॉन चैप्टर 666 असिदा जॉन 666 हाइबदी जॉन 6 की 66 असिदा माबु थादोगा चटख्रे हाइबसे अखोइन उबो फंग माबु यादबसिंग अदु लोइन चटख्रबा मतुंगदा माबु याबा मी खरदि लेहौरी लेहौरीबसिंग अदुदा लापलपना निकोडिम अमसुंग अरिमथिया जोसेफसु लोटना येंगदुना लेरी तारी इबुंगो जीसु ख्रिस्टना तपना सेबोक तारानी थोयदुदु ओनसलगा हायरम पुनमंगना इबु थादोक्तुना चटख्रे नखोइसु आइबु थादोक्तुना चटनिंगलब्रा पीटरना खुमखि इबुंगो अखोइना कनागी मनाक्ता चटकदगे
ꯅꯪꯉꯣꯟꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕꯒꯤ ꯋꯥꯍꯩꯁꯤꯡ ꯂꯩ ꯅꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯔꯦ ꯑꯃꯁꯨꯡ ꯈꯪꯉꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐ ꯅꯤꯀꯣꯗꯤꯝꯅꯁꯨ ꯂꯥꯞꯅ ꯇꯥꯔꯤꯕꯅꯤ 시몬ꯅ ꯊꯃꯣꯏ ꯄꯦꯟꯅ ꯉꯥꯡꯖꯈꯤꯕ ꯅꯪꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯤꯡꯕ ꯑꯗꯨ ꯅꯍꯥꯛꯅꯤ ꯅꯪꯉꯣꯟꯗ ꯍꯤꯡꯕ ꯂꯩ ꯍꯥꯏꯈꯤꯕꯁꯤꯃꯛ ꯖꯣꯁꯦꯐ ꯑꯣꯐ ꯑꯔꯤꯃꯊꯤꯌꯥ ꯅꯤꯀꯣꯗꯤꯃꯁꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯒ ꯆꯤꯟꯕꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯗꯨꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯤ ꯀꯟꯗꯤꯁꯟ ꯃꯔꯨꯞꯁꯤꯡ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯡꯒꯜ ꯊꯣꯛꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯈꯔꯗꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯤꯉꯩꯗ ꯊꯧꯔꯥꯡ ꯇꯧꯖꯩ ꯖꯤꯁꯨꯅ ꯃꯍꯥꯛ ꯊꯨꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯖꯣꯁꯦꯐ ꯑꯣꯐ ꯑꯔꯤꯃꯊꯤꯌꯥꯅ ꯊꯧꯔꯥꯡ ꯇꯧꯖꯈꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝꯈ꯭ꯔꯕ ꯃꯪꯐꯝ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯕ ꯑꯣꯏꯔꯕꯗꯤ ꯃꯪꯐꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯕꯁꯦ ꯄꯨꯛꯅꯤꯡꯅ ꯂꯦꯞꯇꯨꯅ ꯃꯥꯅ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯏꯕꯨꯡꯉꯣꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯃꯧꯁꯤꯅ ꯂꯤꯜ ꯑꯗꯨꯕꯨ ꯊꯥꯡꯒꯠꯄꯒꯨꯝ ꯄꯥꯄꯤꯁꯤꯡꯅ ꯏꯕꯨꯡꯉꯣꯕꯨ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯇ꯭ꯔꯤꯉꯩꯗ ꯐꯖꯅ ꯂꯩꯇꯦꯡꯂꯗꯨꯅ ꯃꯪꯐꯝ ꯑꯗꯨ ꯅꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯗꯨꯅ ꯃꯪꯐꯝ ꯑꯃ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯤꯡꯗ ꯊꯝꯖꯍꯧꯏ ꯃꯁꯥꯒꯤ ꯃꯪꯐꯝꯅꯤ ꯏꯁꯣꯔꯒꯤꯗꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯦꯜꯂꯛꯄ ꯌꯥꯏ ꯕꯥꯏꯕꯜꯅꯁꯨ ꯇꯥꯛꯇꯦ ꯑꯗꯨꯕꯨ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯁ ꯑꯁꯦ ꯀꯨꯞꯅ ꯇꯧꯔꯨꯕ ꯀꯥꯟꯗ ꯁ꯭ꯀꯣꯂꯥꯔꯁꯤꯡꯅ ꯀꯔꯤ ꯍꯥꯏ ꯃꯁꯥꯒꯤ ꯃꯪꯐꯝꯁꯦ ꯁꯦꯝꯅꯩ ꯑꯗꯨꯕु ꯃꯥꯛ ꯑꯃ ꯁꯥꯒꯩꯒꯤ ꯃꯥꯛ ꯑꯃ ꯃꯥꯒꯤ ꯃꯥꯔꯀꯥ ꯑꯃ ꯊꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯡ ꯑꯗꯨ ꯏꯅꯕꯅꯤ ꯑꯗꯨꯕꯨ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐꯇꯤ ꯃꯥꯒꯤꯅꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯤꯡ ꯑꯃꯠꯇ ꯊꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯛ ꯑꯃꯠꯇꯁꯨ ꯊꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯃꯊꯤ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯃꯍꯥꯛꯅ ꯃꯗꯣ ꯃꯕꯨꯡꯉꯣꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏ ꯍꯥꯏꯅ ꯁ꯭ꯀꯣꯂꯥꯔꯁꯤꯡꯅ ꯇꯥꯛꯄꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯃꯗꯨ ꯑꯃ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯍꯧꯔꯦ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯅ ꯇꯥꯡꯂꯕ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯂꯕ ꯂꯥꯏꯅꯟ ꯐꯤ ꯑꯃ ꯑꯇꯥꯡꯕ ꯐꯤ ꯑꯃ 이붕옥이 마사드 시브 마땀 예나나 마나 레이르가 탐저레 ngasi hayeng khangdana ibungo jisu kristna cross siragani habse tattana sandokpa maramna synagogue ta capernaum ta mana madu chengna taba maramna mangpham madu thorang masagi mingda thorang loisinja haure aduga mana phongdoktringai aphongba sebo oina pilat ki mamangda miyam gi mamangda sipai sigi mamangda chongthoktuna ai pomnamak thadoktuna jisu loisinjare magi sebo oijare na lauthokpa numituda taunanaba mangpham ga loinana lainan fi adu sumak thorang todun thamja haure marupsing nang aigidamaktadi nomadi ishorgi thawal tawrakhini khallibna nahak manungda nangisu thongdokpa numit adu tawnanaba karigumba kharai gumogi damak thorang tawjaba leibra madu aikona joseph of arimathea dagi tamjahausi ani subada nicodim gi ahanba thorangdi kanasu khanghandana jisu gi hakchang adu patha pumtha dadanaba aigi nupi aigi isa kainaba matam khaktada noigadaba thau nungsibe ipa nungsibe isa nupa leitaba matamda aina simu nungsi ithawai makni khanjaba aigi thawai oiriba ama siba matamda thau noiba si chatnei hairiba mamal yamlaba thau ase manam nungsiba se noirabadi lambi chatpa singna tengthane ok nungsiba magi nupi kainara manene nungsiba mama setnara manene thau manam asidagi thawai makni khanjaba thawai dagi heli khanba ado sena khainaba matamda mangphamda thau noiba se tawnai nicodim na maduna magi nungsiba utlage kayamuk ibungobo aina nungsi haibase samaja sida uthoklage ithawai dagi su heli haibase noigadoriba thau sina utlage haiduna mana aron sebo oiringai thau litra chama se ma collection tawjaki litra ama haibase gram chahum kuntare ni into tawrabadi 100 na 32.7 kg oire kg kuntra gani thoi gram chatret ase tapna aron ba sebok oiringai da jisu da madu thau summe hairaga noijana bu kitamo ithawai dagi helba nang bu sena khaina base kairaba thamoina khangba ngamde haiba utna bu kitamo patha pumtha dana hingat pa numit adu fawda mahaki masado tekna manam nuksina leina bu kitamo
ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯤꯉꯩ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯅꯕ ꯊꯥꯎ ꯂꯤꯇ꯭ꯔ ꯆꯥꯝꯃ ꯑꯁꯦ ꯃꯍꯥꯛ ꯀꯂꯦꯛꯁꯟ ꯇꯧꯖꯍꯧꯏ ꯃꯗꯨ ꯕꯣꯔꯥ ꯑꯃꯁꯨꯡ ꯑꯒꯣꯔꯅꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯅꯪꯗꯤ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯇꯨꯅ ꯊꯧꯒꯜ ꯇꯧꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤꯗꯃꯛꯇ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯎꯠꯅꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯑꯔꯣꯟꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛ ꯇꯧꯔꯕꯒꯦ ꯆꯣꯡꯊꯣꯛꯇꯨꯅ ꯊꯋꯥꯏ ꯊꯥꯎ ꯐꯥꯎ ꯆꯣꯡꯊꯣꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯁꯥꯈꯤ ꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯤꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯅꯕ ꯅꯪꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯨꯛꯅꯤꯡꯅ ꯁꯦꯝꯂꯕꯒꯦ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯅꯤꯀꯣꯗꯤꯝꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯑꯩꯁꯦ ꯄꯤꯂꯥꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯑꯗꯨꯒ ꯑꯩꯒꯤ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯇꯥꯡꯂꯕ ꯐꯝ ꯊꯥꯗꯣꯛꯄ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯐꯔꯤꯁꯤꯁꯤꯡꯅ ꯅꯣꯛꯅꯔꯛꯀꯅꯤ ꯐꯨꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯁꯃꯥꯖ ꯑꯁꯦ ꯇꯨꯡꯗ ꯊꯝꯕ ꯏꯕꯨꯡꯉꯣꯖꯤꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯊꯝꯕ ꯑꯗꯨꯒ ꯍꯦꯛ ꯃꯥꯅ ꯀ꯭ꯔꯣꯁꯇ ꯀꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯎ ꯅꯣꯏꯖꯒꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯁꯪꯁꯥꯔ ꯄꯨꯝꯕ ꯇꯨꯡꯗ ꯊꯝꯂꯒ ꯀꯤꯕ ꯂꯩꯇꯅ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯥꯡꯅꯤ ꯋꯥꯔꯦꯞꯅꯤ ꯃꯔꯨꯞꯁꯤꯡ ꯅꯪꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯔꯨꯕꯒꯦ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐꯀꯤ ꯊꯧꯔꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯇꯥꯔꯦ ꯃꯍꯥꯛꯇꯤ ꯃꯪꯐꯝ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯑꯅꯤꯁꯨꯕꯗ ꯂꯤꯅꯦꯟ ꯐꯤꯗꯨ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯏꯕꯨꯡꯉꯣ ꯖꯤꯁꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯍꯥꯟꯅ ꯊꯧꯔꯥꯡ ꯂꯣꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗ ꯊꯥꯖꯗꯨꯅ ꯂꯩꯔꯦ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯍꯥꯏꯕꯁꯦ ꯎꯠꯅꯅꯕ ꯃꯕꯥꯅꯤꯒꯤ ꯊꯧꯔꯥꯡꯅꯤ ꯊꯧꯅꯥ ꯂꯩꯅ ꯀꯤꯕ ꯂꯩꯇꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯜꯂꯝꯕ ꯁꯦꯕꯧ 12 ꯑꯗꯨꯅ ꯒꯦꯁꯤꯃꯅꯤꯗꯒꯤ ꯀꯥꯏꯗꯨꯅ ꯆꯣꯏꯖꯥꯏꯅꯦꯅ ꯆꯦꯟꯈ꯭ꯔꯦ ꯄꯨꯟꯅ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯅꯤ ꯑꯃꯅ ꯇꯣꯉꯥꯟꯅ ꯑꯍꯨꯝ ꯑꯃꯅ ꯇꯣꯉꯥꯟꯅ ꯀꯗꯥꯏ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏ 12 ꯎꯅꯗꯦ ꯀꯤꯔꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯆꯣꯏꯖꯥꯏꯅꯦꯅ ꯆꯠꯈ꯭ꯔꯦ इबुंगोबु फारे अहिंग चुप्प फूरे नोंगाले क्रॉस पुहले लापलब गोलगोथा तमना मकोकता तिंखंगी लुहु उपसन बिदन ईन लुपलब इखेंग तारब इबुंगोना नमद क्रॉस अदु थोंगले हारगा मसाई क्रॉस पुहले हारगा लुकंगी सिंग अदुदा हुरान बताकू अनी की मयाइदा इबुंगो जीसु ख्रिस्त दो थांगतख्रे निकोदिमसना अहिंगी वारी अदु निसिंगलले निकोदिम मौसे मौसिन लमजाउदा लिल अदुबु थांगतपा अदुगुमना मीगी मचानी पादुबु थांगतपा तारे नुमित अदुदा नंग अकीबा हायबदो थादोक्तुना थोलौको अइबु लौसिलु अइगी हक्चांग चाबा अइगी इथक्पा मतमदा नंग हिंगनी हायबदो निसिंगलले माबु ताकपी तंबीरबा हिंग अदुगी वासक अदु ngaknanaba कीबा लेतना थोकननaba पुंजा यौरे हायबसे मावना जोसेफ ऑफ अरिमथियादा इंगित पीखरे इबुंगोबु तमथीना ओटपीदुना क्रॉस अदु पुजहलगा दाकू अनिगी मयाइदा पांग तिंखरे अमसुंग इबुंगोना लोइरे हायरमलगा लेक्थदुना थवाई थादुना इबुंगो सीरे असीबा इबुंगोगी हक्चांगना क्रॉस मथक्ता यानदुना लेरे इबुंगोदगी तारखरबा इरिक्सिंग अदो कुइरक्लदुना अकंबा ई मतुम ओइरखरे कपलंब तेंथारंब नुपीसिंग अदुना करीसु उपाय लेतना लापना येंगदुना लेरी खावना खावना नोकलंबा खुबा खुदुना ईश्वरगी मचा नत्रायना नोकलरंबा मियामदसु इबुंगोना सीरबदा थवाई थाखरबदा चटनखरे तिन सितुना निकलंबा मालेमसु तुमिन्ना लेखरे मालेमदुना निकपा मतमदा इबुंगोगी सेन मागी असेंबा मी कया मंगफम थुगाइदुना मंगफमदगी हिंगतखरे ममलंबा मालेमसु तपना तपना मंगाल लापले कुम्हैगुमना मीना क्रिक क्रिक इनरंबा गोलगोथा उन वाइमुक चिखरे निकुप खरा अदुगी ओइनदी मालेमसिदा जीसुगिनी हायबदा कनामता लैत्रे मना कंगलबा उजाव लायोइरबा उसिंग अकंबसिंगी मथक्ता लंगजा मयाम पायरक्तुना असेंबा तंजा येंगदुना इबुंगोगी हक्चांग चाननबा पुलप पुलप संगु संगु तोंगदुना लैरी उ अमता हौद्रबा नुंगाई मरकी चिंग मचा सिंग अदुदा लंगजा परेंग परेंग पुलप पुलप इबुंगोगी हक्चांग चानबा ngaiduna lei कनामतन लौथबिनबा लेत्रबा कनामत मागिनी हायना लेपिबा
ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯗꯟꯗꯤꯒꯨꯝꯅ ꯔꯣꯝꯒꯤ ꯁꯤꯐꯥꯏ ꯆꯥꯝꯃꯒꯤ ꯃꯀꯣꯛ ꯑꯃꯁꯨꯡ ꯁꯤꯐꯥꯏ ꯈꯔꯒꯗꯤ ꯀ꯭ꯔꯣꯁ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯍꯧꯁꯥꯒꯤ ꯁꯤꯐꯥꯏ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯍꯣꯡꯈ꯭ꯔꯦ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯆꯤꯟꯅ ꯍꯥꯏꯖꯈꯤ ꯃꯤ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯇꯁꯦꯡꯅꯃꯛ ꯃꯤ ꯑꯁꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯍꯥꯏꯗꯣꯛꯆꯈꯤ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯍꯣꯡꯈ꯭ꯔꯦ ꯃꯁꯤꯅꯤ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ इबुंगोने हिंगलिंगैददी अचौ असांग ऑफिसर सिंह इबुंगोगी मायोक्ता लेपखी इबुंगोने सीबा मतमददी क्रॉस की पांगल अदु उरुबदा अचौबा वीआईपी सेंचुरियन लामीचामगी मकोक अमसुंग सनहेड्रिन की अथोइबा लेंगाकपा निकोदेम कीदुना लेरंबा अरिमथ्यागी जोसेफ पांगल फुदोक्तुना क्रॉस की पांगलदा थोलक्रे हजिक्ति मरुपसिंग क्रॉस की पांगलना मतम कयागी ममांग सीखरबा असेंबसिंग मोंगफमबु फक्काइरे हरगा आर्थक्वेक तौबदो मखोई मसुंलांगिदमने मोंगफम फक्काइरगा थवाई कयाम हिंगतखरे मसिनी क्रॉस की पांगल मसिनी क्रॉस की शक्ति असोमदना जोसेफ अमसुंग निकोदेम चिकना वारी सानरी नहाक लेरगदी पोथाबा मतम हौख्रनी पोथाबा निमित की थोरांग लांगबा निमित असे लोइसलगनी लामी सिंह जीसु ख्रिस्तबु लौथखरगनी फुमजिनखरगनी इबुंगोदी फुंगदबनी हाइबदो थुंगननबगीदमक लेबा खर खोटोलग सा सन फुंबगुमना फुमजिनबिखरगनी नुंगसिरबा जोसेफ नंगी मंगफम अदुदा जीसु ख्रिस्त फुंबगी अचाबा मतमनी नंगी अकीबा थवाय अदो लंगथोखरो हौगतलो हुजिक अचाबा मतमनी चटलो फोंदोकलो नसाबु नंगी मंगफमदा फुमजगे हायना मरम पीदुन नंग पिलातु मफमदा चटलो हायना निकोदेमना इंसिनबिकी अरिमथ्यागे जोसेफना अकीबा पुनमक थादोक्तुना सनहेड्रिन की फम पामजद्रे इना खुंबसु पामजद्रे सेफ राइचस इसान धर्म चेन साबसु पामद्रे अदुगुम सनहेड्रिन की धर्म चेन मिबु हातनब खक्त सारौ सिनबा कांगलुप अदुदसु यावजनिंग्द्रे ताइबंग पानंग लेहौरो तुंगदा पुमनमक लेहौरो पिला नाइबु हालबसु सिफाइ नाइबु फारबसु आइबु मथंगदा जीसु ख्रिस्त की मथंगदा पांग तिंगबिरबसु यारे हादुना पुमनमक थादोक्तुना निकोदेमबु थनमलगा पिलात की मफमदा चंख्रे तांगलब थाउदो अरेंब तादनबगीदमक मा मसागी मंगफम अदुदा कनानसु फुमनबगी थरांग तौबीद्रब लौथबिनिगाय लेतदुना मंगफम अमता लेतना इबुंगो अदो ngasiगी निमित्त करी ओइगदोरिबनो हाइबदो सेबोकसिंगसु अदुगी वाखल लौसिंग थोक्त्रब मतम अदुदा ईश्वरगी थवाइना नुंसीबिदुना जोसेफ की थमोइ नुंदा मागी मंगफम अदो पीननबगीदम पिलात की मफमदा हाइजरी पिलाती लाइबक फबा मना कैदौमैदसु पिलातना जीसु ख्रिस्तबु नुंसीदबा हातननब थौरांग तौजखिदे माबु थादोकनब पांबै थिजखिबा ओइरंबा मरमना पिलातना हराव हरावना जीसु ख्रिस्तबु जोसेफता सिनबी पिलात की मांगदा जीसु की हक्चांग अदो मथौ मंगम पांथोक चननबा पिबीरबदा अरिमथ्यागी जोसेफ निंग थुंजरे मियाम ममांगदा लाकले पिलात की ममांगदा माई पाखरे सिफाई सिंह कीबा लेत्रे अयाबदो लौरे हरग मियाम ममांगदा फोंगले इबुंगो जीसु ख्रिस्त की हक्चांग लौथजरे मतम मदुदा सनहेड्रिन की लेंगाकपा मसु दुसिंगबगी फिजोल सेटपा मसु तपना तपना लाकले कनानो हनि येंगलुबा मतमदा जोहनदा खोइनु उबा अदुदी 19 दुदा अतै ओइरमद्रे निकोदेमस ओइरमले निकोदेमना मतम कयागी ममांगदगी थोरांग तौजरकलबा ममल यामलबा मुरा अमसुंग आगोरगा यानबा थाव अदो शेर 32 ग्राम चाट्रेट अदुदगी सोंखरबा थाव अदो पुरक्तुना असीबा हक्चांग अदुदा जोसेफना लौथखरबा हक्चांग अदुदा थाव नोइजबदो फंजरे अरोनबा सेबोक ओइरिङिदा चही चुपना माना तपना तपना तांगलबा आगोर अमसुंग मुरा अदो तांगलबा मागी मरन पुथोकचदुना लैरगा अइसे अफोंबा सेबोक ओइना थौगल तौबा थोकपा निमित्ता सिफाव थौरांग लोइरगा थोलै हाइबदो उच्चगे हाइदुना खोमजनजखिबदो मनिंग थुंगले अरेंबा ओइद्रे मंगलांग अदो मंगफाउनरे निंगजबदो थुंजरे थाव हन्ना हन्ना नोइजरे मतम अदुदा मनम नुंसीबा थाव नोइबदुना लंबी अदो थल्ले मंगफम अदो नुंसीबा मनमना पारे मी खुदिमंगना थबाक यैनकी तांगलबा थाव नोइरिबसे निकोदेमस हारिबा लुसिंगबा सनहेड्रिन किसे मागी नुंसीबा नुपी काइनबरा कनानो नत्रगना जीसु ख्रिस्त से मागी थवाइदगी हेना नुंसी हाइबसे मादी लोना थमलमला बोरे हाइदुना मयामदा फुंदोकी खंगनकी मिटकी पी सिंथजरगा
hingalakadaba ibungogi hakchang ado muna muna yengjaraba ꯀꯣꯟꯗꯨꯅ ꯊꯝꯖꯔꯝꯃꯤ ꯊꯥꯎ ꯀꯌꯥꯔꯛ ꯍꯟꯅ ꯅꯣꯏꯔꯦ ꯅꯨꯡꯁꯤꯕ ꯃꯅꯝꯅ ꯊꯜꯂꯦ ꯄꯥꯊꯔꯦ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐꯅ ꯅꯤꯀꯣꯗꯤꯝꯗ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯌꯦꯡꯍꯧꯔꯣ ꯄꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯟꯅ ꯂꯩꯗꯨꯅ ꯊꯝꯖꯔꯕ ꯇꯥꯡꯂꯕ ꯂꯥꯏꯅꯦꯟ ꯐꯤ ꯑꯁꯦ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯌꯦꯠꯂꯒ ꯈꯣꯡ ꯐꯥꯎꯕ ꯌꯦꯠꯁꯤꯟꯖꯔꯒꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯇꯞꯅ ꯇꯞꯅ ꯖꯣꯁꯦꯐꯅ ꯐꯤ ꯑꯗꯣ ꯌꯦꯠꯁꯤꯟꯖꯔꯦ ꯐꯤ ꯌꯦꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯃꯣꯡꯐꯝꯗ ꯄꯨꯁꯜꯂꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯦꯔꯤ ꯃꯥꯒꯗꯂꯤꯅꯤ ꯑꯇꯣꯞꯄ ꯃꯦꯔꯤ ꯁꯦꯕꯦꯗꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯈꯔꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯃꯥꯌꯣꯛꯅꯕꯗ ꯂꯥꯞꯂꯛꯅ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯃꯤ ꯄꯤꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯊꯕꯥꯛ ꯌꯩꯔꯒ ꯀꯞꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯡꯁꯤꯔꯕ ꯊꯥꯖꯕ ꯃꯔꯨꯞ ꯅꯍꯥꯛꯅ ꯖꯣꯟ ꯆꯦꯞꯇꯔ 19 ꯚꯔꯁ 38 ꯗꯒꯤ 42 ꯃꯥꯔꯛ 15ꯒꯤ 46 ꯍꯥꯏꯔꯤꯕ ꯚꯔꯁꯁꯤꯡ ꯑꯁꯤꯗ ꯎꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯤꯗꯨꯅ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯂꯩꯉꯥꯛꯄ ꯑꯣꯏꯔꯝꯕ ꯑꯍꯤꯡꯗ ꯀꯤꯕꯒꯤ ꯃꯔꯝꯗ ꯂꯣꯟꯅ ꯂꯥꯛꯈꯤꯕ ꯅꯤꯀꯣꯗꯤꯃꯁꯅꯦ ꯑꯗꯨꯒ ꯖꯣꯁꯦꯐ ꯑꯣꯐ ꯑꯔꯤꯃꯊꯤꯌꯥ ꯍꯥꯏꯔꯤꯕ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯑꯊꯣꯏꯕ ꯃꯦꯝꯕꯔ ꯑꯅꯤꯗꯨꯅꯦ ꯃꯔꯨꯞꯁꯤꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯖꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯀꯤꯕꯗꯒꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯝꯂꯕꯁꯤꯡꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯖꯔꯤꯕ ꯑꯆꯧꯕ ꯗꯥꯏꯇ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡ ꯅꯤꯖꯕ ꯊꯥꯎ ꯇꯩꯕꯤꯕ ꯂꯤꯅꯦꯟ ꯐꯤ ꯌꯦꯠꯄꯤꯕ ꯃꯣꯡꯐꯝꯗ ꯐꯨꯝꯕꯤꯕ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯁꯦꯕꯣꯛ ꯀꯅꯥ ꯌꯥꯎꯕꯒꯦ ꯚꯔꯁꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ ꯀꯅꯥꯁꯨ ꯌꯥꯎꯔꯔꯣꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯐꯣꯡꯕ ꯁꯦꯕꯣꯛ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯐꯣꯡꯕ ꯃꯤꯀꯨꯞꯇꯗꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯑꯉꯛꯄ ꯈꯨꯗꯝ ꯊꯧꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯐꯣꯡꯕ ꯁꯦꯕꯣꯛ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯥꯈꯤ ꯄꯤꯈꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯒꯣꯜꯒꯣꯊꯥꯒꯤ ꯅꯨꯡꯁꯤꯕ ꯗ꯭ꯔꯤꯁ ꯑꯗꯨ ꯊꯋꯥꯏꯒꯤ ꯃꯤꯠꯅ ꯁꯦꯡꯅ ꯎꯅꯅꯕ ꯁꯔꯃꯟ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯍꯟ ꯆꯦꯞꯇꯔ 19 ꯚꯔꯁ 38 to 42 ꯄꯥꯕꯤꯌꯨ ꯃꯥꯔꯛ ꯆꯦꯞꯇꯔ 15 ꯚꯔꯁ 46 ꯑꯁꯤꯁꯨ ꯄꯥꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯨꯝꯅ ꯃꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗ ꯕꯞꯇꯥꯏꯖ ꯇꯧꯔꯦ ꯍꯥꯏꯔꯕꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯇꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯅꯍꯥꯛ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯤ ꯂꯤꯁꯇ ꯌꯥꯎꯒꯅꯤ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯥꯅꯦꯅ ꯂꯥꯎꯔꯕꯁꯨ ꯏꯁꯩ ꯀꯟꯅ ꯁꯛꯂꯕꯁꯨ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯊꯧꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔꯗꯤ ꯍꯧꯖꯤꯛ ꯇꯧꯍꯧꯔꯣ ꯔꯥꯏꯠ ꯇꯥꯏꯝꯅꯤ ꯑꯃꯝꯕ ꯀꯅꯥꯅꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯗꯕ ꯃꯇꯝ ꯑꯗꯣ ꯀꯛ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ ꯄꯣꯊꯥꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯃꯤꯀꯨꯞꯅꯤ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯒꯗꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯆꯤꯡꯈ꯭ꯔꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯀꯣꯗꯤꯃꯁꯀꯤ ꯊꯧꯔꯥꯡ ꯇꯧꯖꯕ ꯊꯥꯎ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯒꯅꯤ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯗꯛꯇ ꯁꯥꯈꯤ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯐꯣꯡꯕ ꯁꯦꯕꯣꯛ ꯑꯣꯏꯗ꯭ꯔꯕꯗꯤ ꯊꯧꯔꯥꯡ ꯆꯍꯤ ꯆꯨꯞꯅ ꯇꯧꯖꯈ꯭ꯔꯕ ꯃꯨꯔꯥ ꯑꯒꯣꯔ ꯑꯔꯦꯝꯕ ꯇꯥꯍꯧꯔꯅꯤ ꯖꯣꯁꯦꯐ ꯑꯣꯐ ꯑꯔꯤꯃꯊꯤꯌꯥꯅ ꯄꯨꯡꯖꯥꯗꯨꯗ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯏꯕꯨꯡꯉꯣꯒꯤ ꯍꯛꯆꯥꯡ ꯅꯤꯍꯧꯗꯨꯅ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯁꯟꯍꯦꯗ꯭ꯔꯤꯟꯕꯨ ꯁꯤꯡꯅꯗꯨꯅ ꯖꯤꯁꯨꯅ ꯑꯔꯣꯏꯕꯅꯤ ꯑꯍꯧꯕꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡ ꯅꯤꯕ ꯄꯤꯂꯥꯠꯇ ꯆꯪꯕ ꯀꯤꯔꯝꯂꯕꯗꯤ ꯂꯤꯅꯦꯟ ꯐꯤ ꯑꯗꯨꯁꯨ ꯑꯔꯦꯝꯕ ꯇꯥꯔꯝꯒꯅꯤ ꯃꯥꯒꯤ ꯃꯣꯡꯐꯝꯗꯨꯁꯨ ꯑꯔꯦꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯊꯥꯖꯕꯁꯨ ꯑꯔꯣꯟꯕ ꯁꯦꯕꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯔꯝꯂꯒꯗꯕꯅꯤ ꯔꯥꯏꯠ ꯇꯥꯏꯝ ꯄꯣꯊꯥꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯨꯡꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒꯨꯝ ꯉꯁꯤ ꯀꯕꯛ ꯀꯕꯛ ꯆꯠꯄ ꯌꯥꯔꯤꯉꯩ ꯁꯨꯕ ꯌꯥꯔꯤꯉꯩ ꯇꯧꯕ ꯌꯥꯔꯤꯉꯩ ꯅꯪꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯇꯧꯒꯦ ꯈꯟꯕ ꯑꯔꯩꯕꯗꯣ ꯀꯠꯂꯣ ꯑꯋꯥꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯁꯣꯟꯊꯔꯕ ꯊꯋꯥꯏꯁꯤꯡꯕꯨ ꯊꯧꯒꯠꯄꯤꯌꯨ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯑꯗꯣ ꯉꯁꯤ ꯅꯪꯉꯣꯟꯗ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯃꯁꯤꯅꯤ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯍꯤꯡꯒꯠꯄꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜ ꯑꯗꯨ ꯐꯪꯗꯕ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯔꯣꯟꯕ ꯁꯦꯕꯣꯛꯇꯒꯤ ꯑꯐꯣꯡꯕ ꯁꯦꯕꯣꯛ ꯑꯣꯏꯔꯛꯄ ꯉꯝꯗꯕꯒꯨꯝ ꯐꯣꯡꯅ ꯑꯩ ꯈ꯭ꯔꯤꯁꯇꯥꯅꯤ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯑꯀꯤꯕꯗ ꯇꯥꯏꯕꯪꯒꯤ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯅꯤꯀꯣꯗꯤꯃꯁꯅꯗꯤ ꯙꯔꯃ ꯆꯦꯟꯕ ꯊꯥꯗꯣꯛꯈꯤ ꯅꯤꯀꯣꯗꯤꯃꯁꯅꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯊꯥꯗꯣꯛꯈꯤ ꯅꯤꯀꯣꯗꯤꯃꯁꯅꯗꯤ ꯆꯥꯎꯔꯕ ꯐꯝ ꯂꯩꯕꯥꯛ ꯂꯩꯉꯥꯛꯄ ꯍꯥꯏꯕ ꯁꯟꯍꯦꯗ꯭ꯔꯤꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯝꯕꯔꯁꯤꯞ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯅꯤꯀꯣꯗꯤꯃꯁꯅ ꯁꯤꯐꯥꯏꯕꯨ ꯁꯤꯡꯅꯈꯤ ꯅꯤꯀꯣꯗꯤꯃꯁꯅ ꯄꯤꯂꯥꯠꯄꯨ ꯁꯤꯡꯅꯈꯤ ꯖꯤꯁꯨ ꯈꯛ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗꯨ ꯎꯠꯈꯤ ꯖꯣꯁꯦꯐ ꯑꯣꯐ ꯑꯔꯤꯃꯊꯤꯌꯥꯅꯁꯨ ꯃꯗꯨꯃꯛꯅꯤ
Masagi mongpham thorang torambado angakpani lainen phi tanglaba phi do leisala thanambado angakpani omnamak thadok kiba lekna pilar tungawangda ibungo haksham ki apong sebok singna lot khibagum aron sebok na tholopagum aron sebok ki list leri bandang ai gi punsi se sum phumjin dun phajin duna mahik si gi san wen ngai leragadi corona loi gi san wen ngai leragadi ai gi isa do ipa do mongpham dang tung phomong gi ge ipa si ba ngai san poloi ru ki ge adu nang gi tung ilak ki haiba adu ba christian oi horani langon khutta par ga tung lom de yeng bad na ha ki ningthau leba ki dam matik cha de right time ni hojik se pothaba nimit ki thorang lang ba nimit ni sidagi he pungsing khara leithagi bada pothaba nimit oi khrabadi ibungo ki hakchang ado langthok para phumra tau khrabadi nicodim ado kanara roi are mathagi joseph ki thorang so are matarani mongpham lainen phi mura agor pumna are bo horani nangi thamoi de kari thorang tau bolei tholo hojik right time ni hojik apabo pau sakhi pi horase waroi sinda lapsarake Joseph na mongpham thorang tauramdrabadi ibungo Joseph ibungo na nungsiba Joseph aduna mabungo gi damakta aron ba sebok oringa da mongpham ado thorang pachan han tauramdaba taragadi wathaba nimit na nakshit aglaba matam thorang langbagi matam su loisilaba matam sebok kana su leitro matam kana matari ibungo gi damakta mongpham thorang to bikhiraba tawgadaba su leitraba pungja aduda Joseph na tholoktona mongpham asida phumbiyo hairamdrabadi ibungo gi hakchang ado kanana amasung karamba mongpham da phumlamgadage aigi ahanba wahangni paukum madudi nungsiba marupsing isa isana khumbiro Joseph na lainen piedo tanglabado masagi maranna leire harga thorang tawduna thamjabado poraktuna tanglaba piedo ningthoni haiba udnaba atangba phi yetpibado magi lainen piedo thorang tawbiramdrabadi kanana tholoktuna magi masada tanglaba piedo yetpiramgani Joseph natana kanano madugi thorang tawbi nang natana ngasisu kanano ibungo gi dama ikai khumnaba magi matik mangan magi thobak tawbigadori basa Joseph na phi adu thorang taramdrabadi kanana nimit adu da lainen phi thorang tawbiramgadagi ani suba wahangni paukhum adudi isa isa na pinarasi nungsiba marupsi Nicodemus na mura amasung agogi thau thorang tawbiramdrabadi kadai dagi thau na ibungo gi hakchangta asimuk nungsi habase karina Nicodemus na utamgadagi ithawai chaklabi aigi loinabi sadarmani aigi nupi aigi isa aigi ipuroiba sena khainaba matam khaktada ithamoi ithawai dagi hena nungsijaba kainaba mikupta noigadaba thawato Nicodemus na Jisu gi hakchang na noiduna ithawai hakchang pumnamuktagi nangni heli nangaba mangi bazai thamoi pungamdre habu unaba thawang torang tawduna thaw noibi khibado Nicodemus na madugi thawrang lokhalamdaba taragadi kanana nimit aduda nangbu nungsi haibagi saki pituna karamba mi ma tholaga kari thaw noiramgadagi Nicodemus na tholokibado right time ni nangi aron ba thorang gi tawge khanba leramgani hayeng ngairenu tholo hojik ibungo gi thobal tawsaro na akiba thadoktana masi phong na thawai hakchang yauna nangi thawai hakchang kattuna Jisu gi damak chongthokpagi right time ni aron ba sebok gi list da yauriba aikhoi khudingmak tholoktuna aphong ba sebok oibagi achaw matamni ki duna mi yeng duna lehaurabadi akiba khudingmak aron ba sebok gi list da changani Nicodemus su aron ba sebok ta chalami Arimathea Joseph su aron ba sebok ki list da yaurami asibagi list ma khoi yaurami adubu cross ki pangal atu te ki tholokton thorang langbagi nimit tadi makhoi ki thorang langbagi nimit adu da thorang tawjekraba ibungo gi damak mangpham lainen thi agor mura omnamak chakchana right time da season ahoba maramna aphong ba sebok amasu oija hoba bor khudingmak makhoi gi oiki phajaba testimony makhoi phangjakhi akiba phangdokta dun leherba sebok sing tumna mangkhrabani thabiraga phajana leba khosanbada hauramdaida chegaina nansin khraba maru makom ngasi phabu tuminna nahak adum Christiani harabasu mahik sigisan oina leithobadi nang aronba sebok means akiba sebok means Revelation 21 gi 7 da kari hai kigan basing makhoi gi sarukti sarga leba natte kigan basing adudi mai amasung kantruk loina saklibadu makhoi gi aduta panthung oigani habise iduna lei marupsing aron ba sebok khudimaki panthungdi
ꯃꯩ ꯑꯃꯁꯨꯡ ꯀꯥꯡꯇꯨꯛ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯖꯤꯟꯕ ꯑꯗꯨꯅꯤ ꯅꯍꯥꯛꯅꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯌꯟ ꯑꯄꯣꯡꯕ ꯃꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗ ꯕꯞꯇꯥꯏꯁ ꯂꯧꯔꯒ ꯆꯔꯆ ꯀꯥꯔꯒ ꯕꯥꯏꯕꯜ ꯄꯥꯏꯔꯒ ꯑꯣ ꯈꯣꯡꯅ ꯀꯞꯇꯨꯅ ꯂꯥꯎꯅ ꯂꯥꯎꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯑꯣꯏꯔꯕꯁꯨ ꯊꯕꯛꯇꯗꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯨꯝꯅ ꯅꯔꯤꯟ ꯊꯨꯞꯇꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯀꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯔꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯃꯍꯤꯛꯅ ꯀꯝꯗꯧꯒꯅꯤ ꯅꯪ ꯂꯩꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯃꯩ ꯑꯃꯁꯨꯡ ꯀꯥꯡꯇꯨꯛꯀ ꯆꯥꯛꯂꯤꯕ ꯃꯐꯝꯗ ꯅꯍꯥꯛ ꯑꯣꯏꯒꯅꯤ ꯌꯦꯁ ꯌꯨꯝꯗꯒꯤ ꯊꯣꯛꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯤ ꯆꯔꯥ ꯍꯦꯟꯕ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯑꯔꯩꯕ ꯌꯨꯝꯂꯣꯟꯅꯕꯕꯨ ꯄꯥꯡꯕꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯊꯧꯒꯠꯅꯕ ꯀꯔꯤꯒꯨꯝꯕ ꯃꯤꯟꯁ ꯑꯃꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯊꯅꯥꯗ ꯃꯍꯤꯛ ꯑꯁꯤ ꯂꯣꯏꯈꯤꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯁꯨ ꯂꯧꯊꯣꯛꯄꯤꯅꯕ ꯑꯣꯏꯔꯕꯁꯨ ꯃꯥꯂꯦꯝ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯏꯪꯊꯕ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛ ꯈꯨꯎ ꯇꯠꯄ ꯃꯈꯩ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯅꯪꯅ ꯉꯝꯕ ꯑꯗꯨꯗꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣꯁꯤꯗ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜꯗ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯀꯟꯅꯅꯕꯒꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯏꯁꯣꯔꯅ ꯄꯤꯕꯤꯕꯗ ꯁꯤꯖꯤꯟꯅꯍꯧꯔꯁꯤ ꯐꯣꯡꯗꯣꯛꯄ ꯊꯕꯛ ꯁꯨꯕ ꯏꯁꯥꯕꯨ ꯀꯠꯊꯣꯛꯍꯧꯕ ꯐꯣꯡꯅ ꯊꯧꯒꯜ ꯇꯧꯕꯒꯤ ꯑꯆꯥꯎꯕ ꯃꯇꯝꯅꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯅꯨꯡꯁꯤꯕꯒ ꯑꯀꯤꯕꯒ ꯇꯤꯟꯅꯗꯦ ꯍꯥꯏꯕꯁꯦ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕꯅ ꯑꯀꯤꯕ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯦ ꯑꯐꯣꯡꯕ ꯁꯦꯕꯣꯛ ꯑꯃꯒꯤ ꯄꯥꯟꯗꯝꯅꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯁꯤꯡꯗꯤ ꯀꯤꯒꯜꯂꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯂꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯁꯤ ꯍꯧꯖꯤꯛ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯕ ꯑꯃꯝꯕ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯀꯤꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯗꯨꯅ ꯀ꯭ꯔꯣꯁꯀꯤ ꯄꯥꯡꯒꯜꯗ ꯑꯩꯈꯣꯏ ꯍꯤꯡꯂꯁꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕꯅ ꯑꯀꯤꯕ ꯊꯥꯗꯣꯛꯏ ꯅꯨꯡꯁꯤꯕꯗ ꯀꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯁꯤ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯤ ꯂꯝꯆꯠ ꯑꯔꯣꯟꯕ ꯁꯦꯕꯣꯛꯀꯤ ꯃꯑꯣꯡꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯛꯆꯤꯟꯗꯨꯅ ꯊꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯊꯣꯔꯛꯂꯨ ꯃꯥꯒꯤ ꯑꯁꯦꯡ ꯈꯨꯗꯤꯡꯃꯛ ꯃꯪꯐꯝ ꯐꯀꯥꯏꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣꯅ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯃꯤꯀꯨꯞꯇ ꯂꯣꯠꯂꯝꯕ ꯅꯤꯀꯣꯗꯤꯃꯁ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯔꯤꯃꯊꯤꯌꯥꯒꯤ ꯖꯣꯁꯦꯐꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦ ꯊꯣꯔꯛꯂꯣ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯁꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯁꯤ ꯅꯪꯅ ꯂꯣꯟꯅ ꯇꯧꯖꯕ ꯊꯧꯔꯥꯡꯁꯤꯡꯗꯨ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯑꯣ ꯈꯨꯠꯁꯝꯅꯔꯁꯤ ꯂꯥꯎꯊꯣꯛꯂꯁꯤ ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯅ ꯏꯕꯨꯡꯉꯣ ꯂꯦꯡꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯊꯨꯞꯇꯨꯅ ꯂꯩꯒꯨꯝꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯁꯤ ꯆꯠꯄ ꯌꯥꯕ ꯃꯐꯝꯗ ꯆꯠꯁꯤ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯇꯧꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯁꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯁꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯥꯛꯀꯤ ꯌꯥꯊꯪꯁꯨ ꯏꯟꯁꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡꯗꯤ ꯀꯠꯇꯨꯅ ꯊꯋꯥꯏꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯕꯒꯤ ꯑꯆꯥꯎꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯝꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯁꯤꯡꯗꯒꯤ ꯃꯉꯥꯜ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ